ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ यूनियन मिनिस्टर ऑफ स्टेट फॉर एजुकेशन डॉक्टर सुभाष सरकार चुराचांदपुर की डिस्ट्रिक्ट लेवल ऑफिसर सिंगा तोंगान तोंगान बा स्कीम सिंगी रिव्यू मीटिंग पांगथोखरे रेप केस चेनाबा मियोय अमता फाबा ngamdriba asi state government na maphoibu kankhatuna thamlabara haina JAC against rape and sexual harassment sims na hangkre India da hokiba pung punmari da nauna COVID-19 positive oiba miyoy lising ama jamanga nifunitoy tinakre miyoy nipana nakidre Kurumjari numidang wairam gi poni news miyang tabira mayam pumnamapu Bidyalaxmi na taram na okjari hauji paw sandok pijari Union Minister of State for Education Dr. Subhas Sarkar ngasi Churachandpur da chatuna Twibong da leba Mini Secretariat ki DC ki Conference Hall da District Level Officer singa tongan ba scheme singi review meeting ama pangthokre meeting aduda Additional Deputy Commissioner S Thainland Joy Gangte ADC Development S Khaikoi Pau Ngaite Joksang Lur Jote AC2 GC Su Saruyaki District Medical PHED Education Social Welfare Bank Amadi DRDA gi official singna makoi na paikhat liba project amadi program singi matangda power presentation piki Union Minister na lenga ki scheme sing hena masak thoknaba pauta kaya piramki tungda Union Minister na Churachandpur Medical College su yengsinki Hauzik thokiba Sims Institute ki thaudoka mari leinana hauzik fawbada rape case asida January ba miyoy amata faba ngamdriba asi state government ta makoibu kankhatuna thamnabara haina JAC against rape and sexual harassment simski convener ODB Lystrom Rosini na fongdokre wafam asi ngasi major khul da leiba press club ta pangthokiba consultative meet on crimes against women in present scenario of Manipur haiba hiram aduga mari leinana fongdokhibani Tharam aduga mari leinana mahakna makha taraduna hai Manipur government natraga non state actor singna rapist kangbu bu yokhatuna thamnabra haina chingnaba pokle masida natana police na JAC gi mioi singda kayarak fagani makoina thiri hairabasu faga dawriba mioi singna marakta haujiksu social media de active oiduna adumak lairi amadi haukiba August 18 da session court ta tharakhiba anticipatory bail kakraba matungda October 10 da High Court of Manipur gi judgment nasu chap manana anticipatory bail adu kakrabani adubu luribadi High Court na anticipatory bail kakraba chayol ama helaba fawba thaudok asida January ba mioi amata ngasi fawbada fabagi paw laitri masida natana thaudok asida January ba gari na ngasi fawba police na fabagi maram karigidamak nupi machana aduna setkiba firol adu samthok kraba matungda yunggi mioi singda sinarakpagi maram karigino sinarakliba amasung sudok samthok pada January ba mioi singsu rape case ta support tawbani haina laudaba ngamloi haina su mahakna makha takhi rasilakpada mahakna hai lamdam asida lairiba CSO NGO student unions maira paibi amadi club singna su thaudok asibu achumba fangnaba hotnabada mateng pangbiu nupi khunaibu kannaba hotnabada lairiba lengak asina su henam yeng changu haina su fongdokhi Masing-masing ako'y asukan na mako'y nutaki mamangan bada suggestion tau ba yaw riba oza nupi ani hau giba ako'y tang taraga hundoy da mela tau bada ako'y iboy ama sanglengis da tau ba mela da Facebook da thagata na moy shopping chat na ko na loy layri adu oy taraga di masiji mako'y gi behind mako'y matung sida kana lay ba gi mako'y na kana mata ki di si kari marangi no hay na ko'y Manipur baza hum na hamningi hay na thamjage ko'y sarkar na natraga ay na police department na hay se yam chinglem na injara mani madugi khang bang magi wa bada laire haina musu thamjage aru athuba matamda sisu lokat piu ngasi hayeng gi sigi manungda victim singa se athuba matamda ngasi hayeng sigi manungda phabiu Imoino ima kaithel saktam kanbaluf kaubaluk ama semle haribasi chatnaba yaroi kaithel apun bagi oiba association leijai ima singdagi soi khomba khudakta lepkadabani haina akan mawafam thamkre Khwairamban nupi kaithel sinfam amadi saktam kanbaluf amadi khwairamban nupi kaithel semkat sagat luk anina sinduna ngasi khwairamban kaithel number 1 da pangthokba paumi singa unaba amada KNKSASKL gi General Secretary Thingudam Ongbi Rani Devi na paumi singda wa ngangladuna hai
इतिहास का सागोन अदुना लाक्लबा नुपी ngaktana pot yonba khwairamban nupi kaithelda mitop kayana mapandagi iyongda manaba potlam kaya hongnu yonsilakna fiyonbi singi pot sitabagi awaba hauji hajut mayoknari kaithel ahum asigi apunba association lingduna pot yonba khaknatana lebaki issue kaya dasu saruk yaduna lakli Fisabi singi dama ahongba mamalda lang fanghananaba sarkarda association nakat natakna duna lakli adubu chairak asida masagi oizaba kharana mang thaduna association gi mioi sing marasi duna imoino ima kaithel set number 12 da fanek yonbi huirem binodini na press release tawduna thadorpa chero amada aronba agenda kayana ima singbu singnarakpadagi kaithel gi fibom lusilakpadagi lob asi sembani haina fongdorakhi Wafam asi atubang matamda singdorokadabani haina rani na fongdok aduna mahaki matakta legal action lokatuna dandi fanghalagani haiki nakal amaromda pangmi singa unaba aduda saruk yakibi KNKSASKL gi finance secretary ODB konthozam ongbi silabati na fongdok hibada mahaki matakta maral kaya siduna kaithialda changba fawba yaroi haiduna Miyam da lana uhaliba binodini na maralay haibagi chapchaba document puthorkadabani amadi miyam da sengdokadabani hairi mahang na hai khwairaban kaithel asida kayara hana Manipur gi chief minister and birena laktuna khwairaban bazar asigi mathakta sariba plot sing asi ahongba mamalda lang yonaba amadi fast aid ki dukan oigani haiki matamduda pot on bi khudimak khuba khuduna yaknaki aduga housingna irang sagatuna ima ibel singda makhoi kharana leita handre hiram asigi matangda chapchana binodini na masana singdorkadabani amadi nauna semle hariba association adu chatnaba yaroi haikre mi belukchina mi singje koi maram chadana badnam pi bahai dare kai thenji akoi gi moina da haibasi arang ke base me da haibasi arom be agenda ke ani ima sing bu singna ko dei ka thigli satam bu silapana ima ka thingi satam kannana ba pirep dok fre haibase akoi na ma Tongai ba mioi sing ja koi na hangi se aron be agenda haibase kan be agenda no ka then ge na senje chongjai ba koi gi thak da moi ne sini ma ja kai no ma to with document ga loider puthok yo ba akoi na si torame na taga mathak ta saiba dukan me am ja koi na yontho me deposit laurame haibagi with document ga loina puthok yo ba mase simi san masana ka then jida meeting kaya hanjan tawu matamda masi nupi khaktagi oigani adagi lang yonbagi dukan wholesale da imai ben ki salon sa tawu me amja lang je ahong mamanda phangana ba 30 Letter head yauna hana chatnaramba MSF ki sakangche chatnararoi anoba session lakpana anoba letter head seal amadi receipt sizinagani wafam asi ngasi kwakithel da leiba MSF ki office ta pangthokba paumi singa unaba amada MSF ki general secretary Rojit Texam na haikibani mahangna makha taraduna hai MSF ki 18 suba anoba session lising ani kunithoi kunhumdoi gi office bearer sing wasak lokhibaga loinana anoba seal letter head amadi receipt chatnaba khudaktagi hauraga MSF na lisang sitna mahayroi khunai amadi miyamgi damang chatharakiba thabak thoram singdi hena mating leina anowa session asina chatna hangani haiki mahakna hai ekhoi lairik dingthina tamsi haiba academic campaign gi makhada school kaya gi awat apayeng sinduna lakhi criteria sudana hangba school amadi coaching center singsu yengsilagani hairi loop asigi anowa session na paikhalakpada thabak thoram singda miyamda cooperation pu MSF na awon ba chawkhatpa khunai amagidama khongpham chetna lepkani haiki Taraga Mapan Suba Federal Executive Council 2022-2023 gi nongna thopugudaba office bearers sing khankraba matung amadi wasak laukraba matungda Taraga Mapan Suba Federal Executive Council 2022-2023 gi nongna letterhead seal amadi receipt na singbang asidagi akogi 2022-2023 gi Federal Executive Council tatagi saraga nana su leba mayam da khanan jari MSF na lisang sitna Satharak liba ekoi lari ningthina tamsi haiba academic campaign asigi makhada phaba thatta oiraknaba MSF 19 Federal Executive Council na yingsingani loina October gi tarikh 38 phawagi manungda regionalization tawgani haibagi thajaba thangkhiba aduna hoigi sotharaba amadi awaba kaya mayongnariba mahiroi sing asida maduna kayam yam kanaba amadi kayam na safaba piri bage amadi piri haibada madusu hoigi Manipur Students Federation MSF na yingsingani Manipur da nungtigi fongba pauche amada September 18 gi pau chefongda MLPCC to urge for use of Meitei Mayek in Assam haina headline thaba news ki column aduda
MLPCC gi wafam adu apokpa maruki ahan tarani thoi gi luchinghan nauria amu sanana support tawi haina yamna sathina chumdaba oidaba amadi aranba maongda isilakiba wafam adu yumfam yaudaba sasinaba wafam ni haiduna luchinghan nauria amu sanagi maikaidagi fongdorakli wafam asi ngasi asamgi hailakangi laisram khungi hanusang apokpa maruki office da pangthokiba pawgi mifamda luchinghan nauria amu sanana fongdokibani mahakna makata na haikibada MLPCC gi aranba paw asi tawhaidaba amadi langjaba thauramni hainasu apokpa marup ahan tarani thoigi maikaidagi yamna lumna lawbaga loinana nungaitaba fongdokhi karigumbada pauchegi maikaidagi lana fongdokhiba oramlabadi athuba matamgi manungda miyamda sengdoknaba haiki MLPCC gi wafam adubu yaningdaba fongdokpa cherol ama pisimkre MLPCC gi wafam adu apokpa marup ahan tarani thoina kariguma matamda ayaba pikiba amadi sawatkiba leite apokpa marup na ngasi faubada laininghan ibungo nauria fulona takpiramba amadi sinabiramba mitay yelhaw mayekbu matam pumbada ngak senbada natana tambi takpiba amadi sandokpagi thawrop amata ngairaba ithaudang oina pangthoktuna lakliba maramna MLPCC gi wafam adu kaidongwaidasu yaba ngamloi hainasu yaningdaba cherol adu pisankibani asumna paucheda aranba sasinaba amadi yumfam yaudaba wafam fongdoklibasi MLPCC na apokpa marup ahan tarani thoigi luchinghan nauria amu sanada miyamda lana uhan naba hotnabani loinana leibak miyambu lana lamjingbani wafam asi pauche asina sendok pidrabadi logi matung ina tawfam thokpa thaurangsu lokhatlakani haina apokpa marup ahan tarani thoigi maikaidagi fongdorakli MLPCC की वफम अदु अपोमरुप अलद्राइन थोइना करिगुम्बा मतमदा अयाबो पेखिबा अमदि सवच्छिबा लेते अपोमरुप ना ngasi फावबदा लाइनिंगन नि गो नावरिया फ्लोना तापिरंबा अमदि सिनबिरंबा निते यलो मेकपु मतम बुंबदा माक सेनबदा नत्तना तंबी तापिबा अमदि संदोकपगी थौरम अमत्ता ngairबा इथौदांग ओइना पांतोकना लाकलिबा मरमना MLPCC की वफम अदु कैदोंगैदसु याबम लोय हाइदना yaningdaba cherol adu pisimkhibani Assam Rifles ki Tamenglong Battalion na IGARS ki makada pre-recruitment training amat lakadoriba Assam Rifles amadi Army ki recruitment rifles ka mari lainana nupi amasung nupa singgi damakta training amat ngasidagi haudokre hai barani guardian liu training camp asi Tamenglong gi manung hanjan ma mafamda leiriba naha singsu mapangal kanhanduna lawgadoriba recruitment asida saruk yaba ngamnabagidama ngasidagi hauduna November gi tang 12 fawba Tamenglongda leiba unit asigi headquarter da chathagadoribani hairi chathagadoriba camp asida hojik fawbada mioi chahum rom na registration tawraktuna angakpa mawongda miyanggi response fangle hairi ngasidagi gadawriba training camp asigi hanbagi oina che changsing check tawbaga loinana medical check up tawragani hairi amadi masida mai paklaba candidate singduna makhatana training program asida saru yaragani hairi amadi training asida mai pakna saru yakhiba candidate singda certificate singsu yanthokani hairi ngasigi thauram adu 44 Assam Rifles ki commandant na hogdokhiba galoina na hogatlagliba naha singi wakhalon na khunai asida lauriba maru eba thodang sing amadi training asina naha singi tungi punsida pigadoriba kanaba singi matang dasu miyam da khanghanki mahak na haibada naha singi thogalon pukchel sengba amato oibagi wakhalon chenhanba lairik laishu amadi physical training mathau tai haina su fongdokhi aroibada training camp aduda saru yaba lakliba saru maru aiba tausem tangmai amadi Tamenglong district manung hanjanba mafam singdagi lakpa angang singi mama mapa singbu training camp asida angang sing puraktuna saruk yahanbagi damaksu thagatwa fongdokhi All Jiribam United Clubs Association AJUCA gi matam sangna advisor oiramba hena wifi IB Laikai Jiribam da leibana ngarang October 13 ta masagi anaba amana maram oiraga ikhang khangogdana laikhidabada AJUCA gi executive body na AJUCA gi office ta minute ani tumina leptuna awawa fongdoktuna mahaki thawaina mapugi leikonda ingna chikna leirasanu haina mapugi mafamda thaunaki loinana imung manungi awabadasu AJUC na saruk yari haina fongdorakli Humfumatoi suba Manipuri Sahitya Parishad Assam MSPA gi mapok kumon thauram pangthokre MSPA
Kamrup District Committee na sinduna Guwahati Manipuri Social Organization Hall Ganesh Guri da October 13 Ningthaukabat numita District Committee gi President Huirem Hemango, Professor Laistram Gyanendra Laistram, Hemanta Dr. Laistram Sukumar na Dice da Funky. Thauram adu Laistram Gyanendra na Mayra Sukatuna Thauram Hongdokraba matung taram na opagi waro GS Thongran aduga Thauram gi Wahodokna MSPA Kamrup District Committee Secretary Punsi Karam na piki. Thauramgi makha chatharakpad oina Dr. Frit Sabam Biramanina Manipuri Sahitya Parishad Assam Haudorakpagi samlappa wari miyamda khanghanki. Thauram da maru oina wa ngangkhibada Kaisam Hemchandra B Iboton Sarma Kema Mayum Dilip MSPA gi haurakhiba amasung ngasi fauba taurakhiba thongdangi matangda warol kaya marum thangki. Laisungbam Raskisor na thagat wahi piki matungda natki oiba jagoi isegi thauram singsu pangthoki. Paugi marathat na atem break amatang laminasi. Poni TV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khauramna ngaijari Poni TV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khauramna ngaijari Poni TV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khauramna ngaijari Poni TV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damma Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khauramna ngaijari Poni
ꯄꯣꯅꯤꯇꯤꯕꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯤꯇꯤꯕꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ लोइना MCTV की चैनल नंबर 988 अमदी आईएसकॉम की चैनल नंबर 142 दा मियाम न मीटिंग ताबिदुना मपुंग फाबा चैनल अमा ओहनबियु हेन माय पाक चैनल अमा ओइनबगिदमा पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी ब्रेक की मतुंग दा मयाम मतराम ओक्चरी हौजी पाव मखा पिजरी मतम कुइनेदगी तांदुना लाकपा लेंगदबा मेला तोफम योनफम इम्फाल ईस्ट की न्यू चेकोंदा साबिनबा पांदमदा इंडिया की प्राइम मिनिस्टर नरेंद्र मोदी दा गवर्नमेंट ऑफ इंडिया की खुथांगदा मेमोरेंडम थाखरे हाइना हैंडलूम्स प्रमोशन काउंसिल मणिपुर की प्रेसिडेंट चिंगतम लवांगना थादरोकपा चेरोल अमन हाइरी चेरोल असिना मखा तारदुना मणिपुर लेंगाकना चही तरागी ममांगदा कॉमर्स एंड इंडस्ट्रीज लोइसंगदा 2.26 एकड़ की लंपीदुना इम्फाल की न्यू चेकोंदा खाजिंदुना थमख्रबनी मसीदा परमानेंट एग्जीबिशन तौनबगिदमक पिखिबनी अदुबु लाइबक थिबदी ngasi फावबदा असेंगबा थबक अमता लोखत्तना थंबीबगिदमा प्राइम मिनिस्टर दा मयेक सेंगना खंगहनखिबनी लोइनाना हैंडलूम हैंडीक्राफ्ट अमदी खादी नुक्सिबिबा प्राइम मिनिस्टर नरेंद्र मोदीना असेंगबा थबक लोखत्पिरकनी हाइना थाजै हाइनासु चेरोल असिदा पल्ली ngasi ayuk Uttarakhand की मनुंग चन्ना लेबा फता विलेज की केदारनाथ लाई खुरुंबा चटबा मियोई तरुक यावबा हेलीकॉप्टर अमा गरुड़ चातीदा काइख्रे थौदो असि ngasi ayuk पुंग 13:45 रोम तारकपदा केदारनाथ की किलोमीटर 3 रोम चटलगा थोखिबनी अमदी थौदो अदुदा पायलट अनि यावना मियोई तरुक लेखिदबनी हाइरी ngasi काइखिबा हेलीकॉप्टर अदु आर्यन एविएशन गिनी हाइरी रुद्रप्रयाग डिस्ट्रिक्ट की सीओना थौदोक थोकपमदा रेस्क्यू टीम अमा थाखरे हाइरी थौदोक असिगा मरी लेनाना एविएशन मिनिस्टर ज्योतिरादित्य सिंधिया ना ट्वीटेड तौदुना थौदोक असिगी मतंगदा मिकुप खुदिंग कुपना यंगसेली हाइरदुना केदारनाथ हेलीकॉप्टर पाइखिबदु पोखाइखिबदु असि यामना लाइबक थिबा थौदोकनी हाइना फोंदोखरे अमरी थौदोक असिगी मतंगदा स्टेट गवर्नमेंट का वारी सानादुना थौदोक असिदा थोहनखिबा अमांग अता सिंग खंगदोकपगा लोइनाना मिकुप खुदिंग कुपना यंगसेली हाइना फोंदोखि थौदोक असी हौजिक फावबदा मतौ करमना थोक्किबनो हाइबा खंगबा ngamdari हाइरी इंडिया की अवांग थंगबा स्टेट सिंगदा गैंगखोटपु अमदी मखोइगा समनबा लालहोलुप सिंगे मथक्ता चथरिबा केस का मरी लेनाना ngasi ayuk anganbada tongan मफम कयादा नेशनल इन्वेस्टिगेशन एजेंसी NIA ना थिबा हुंबगी थबक चथखरे NIA की टीम कयाना पुलिस का खुसमनदुना पंजाब हरियाणा राजस्थान दिल्ली अमदी नेशनल कैपिटल रीजन NCR दा अककनबा पाउ अमा फंगबदगी मतम अमतदा थिबा हुंबगी थबक चथखिबनी पनबयाबदी ममांग थागी तांग 12 दसु हारिबा स्टेट सिंगदा चप मानबा थिबा हुंबगी थबक चथखिबा लेख्रबनी इंडिया दा कोविड की अनोबा केस की मसिंग हंथरकलबसु अनोबा कोविड-19 की ओमाइक्रॉन सब वेरिएंट BF7 गा अहानबा केस अमा गुजरात बायोटेक्नोलॉजी रिसर्च सेंटर ना थेंगनख्रे हारिबा अनोबा ओमाइक्रॉन वेरिएंट असि यामना लौनागनबा मखलगिनी लोइनाना अथुबा मतमदा खोंगजेल यांगना संदरोकपा यारी चाइना की अवांगनोम चुप थंगबा मंगोलिया ऑटोनोमस रीजन दगी अहानबा थेंगनरखिबा ओमाइक्रॉन स्पॉन हाइनासु खंगनबा ओमाइक्रॉन BF7 असि हौजिक यूनाइटेड स्टेट्स UK ऑस्ट्रेलिया अमदी बेल्जियम यावना अतोपा लेबाकसिंगदा संदरोकली चाइना दा हंदकता कोविड-19 केस हेनगलखिबा असि ओमाइक्रॉन वेरिएंट BF7 अमदी BA517 ननी हाइना फोंदोकपगा लोइनाना हराव कुमहै मतम ओइरकपना मियामदा चेक्सिन थौरांग लखतनबा अमसुंग कोविड की चटना कांगलोन सिंग ngaknaba हेल्थ एक्सपर्ट कयानासु पाउताक पीरी यूनियन हेल्थ मिनिस्ट्री की डाटा की मतुंग इन्ना इंडिया दा होकिबा पुंग कुनमरी असिदा नौना कोविड-19 पॉजिटिव ओइबा मी
Miyoi lising ama chamanga ni funi toi thengna khre miyoi lising ama ga chama pantara mapanna laina asidagi fagatki amadi miyoi nipana lekidre masiga tharaga hojik fawbad laichit asina maram oiraga lekhidaba migi masing punna lak manga lising kunipan chama pantara humdoi oikibaga loinana hojik India da covid anaduna leiba migi masingna lising kun taruk chamri nifu humdoi oiri positivity rate na chada dasmik taruk nipan oiki amasung fagatpagi chang na chada marifutara nipan dasmik taret taruk oiki Health Ministry gi matung inna hojik fawbada laina asidagi ngakthoknaba leibak asigi oina kro chani tara mapan hena covid vaccine kapthokre hairi laichit asina lekhidaba mioi nipan asi Kerala dagi mioi manga amasung Gujarat Odisha amadi West Bengal dagi mioi amamamni hairi Losila ko damaro iba pau amkahan pizari. Union Minister of State for Education Dr. Subhas Sarkar na Churachandpur gi district level officer singa tongan-tongan ba scam singi review meeting pangtokre. Rape case to chenaba mioi amata faba ngamdriba asi state government na makoibu kankhatuna thamnabara haina JSC against rape and sexual harassment seems na hungry. India da hokiba pungpun marida nauna COVID-19 positive oiba mioi lising ama chamanga ni funi thoi thengna kre mioi nipana lekidri. Numidang wairam gi poni news miyang tabiriba mayam pumna mapu amukahana khurumjari.